mayam bui kok nonar bin sabamna khurumjari aduga yamna ngaba paujena ma pizage mayam da akoigi mayam gi pandam haina mingthonjaba YouTube channel asina mayam gi seba torok pasi koi chahi mapung phare chahi mapung pharak bagi roinana photo contest amakak mayam gi damak pangtok jagadori aduna hariba contest asida thawyak jabi chilna puna magna thuhen tana basida mana phangbiyu thuhen tana basida yawbiyu aina igi site gi haijari hariba contest asigi rules and regulations mayam khaminasi Madudi photo sing adu portrait mutta kapo oigadabani aduga dress ki dia thing matham jade adom na setting ba dress set payagani tawbada bu miyam na yengbada nuaroi da dress set piroi dabani photo kuduma crew members sing na check tawraga upload tawzagani lakliba august ki date 20 dagina september date 1 fawbagi manungda pijariba number asida submit tawbiyo amadi contest asigi submission form asi upaya kayo chenani contest asida nupa nupi animak yawa yabi kumjamsu pijari akuppa marol company basing na mayam pandam YouTube channel ni official membership di kategori basing na sida akuppa marol company Hantak mayamgi pandam na shinjari ba photo contest asida mayam punna saruk yabagi tanja asi paminasi mayamgi pandam mayamgi damak kaubigan.